Hello everyone. Mayam aibu hauzik fawbada thamoi sengna love and support pibirapa mipum khutingmakpu amuka su hana thagajari aduga aigi video sibu ngasina ahan boina yengbiba mi yawbiragadi please subscribe tawbiyo. Ngasigi video asidi aigi mamangi Sarojini gi video amada aina adugi numita lairakpa dress khara try tawbagi video ne aduga aina adugi numituda only Rs.300 ki dress lairae aduga dress khudingmak Rs.50 katang piye aduna Rs.300 ki 6 piece of dress lairakpane adu try tawbagi video ne ahan bagi dress ina sigi furit se full sleeve furit si lupa yankai pibane haba su thazare noina asengba da uragadi fi zu yamna phaye dagi hojekti winter zu loyamnina pura chap hojeki weather ji goina chap chaba dress oire do si furit se try tawraga yengsi. Open eye, feel the waves cut through me, hypnotized by the sounds I'm breathing in. Ani shuba dress ina sigi khangrau se si khangrau je yumda leibagine yumda leibada set na bane ado fazana ina suraga iron tawrabane ado iron tawbadagi di hena fazare dum mapan hafe thopa dukan guma chatpada dum set pe ani dress se aduga weather ji oina khwaidagi chana ba khanga du tadi si selaga pakpreng se Hold tight, chemicals collide. Hold tight, hold tight, hold tight. Mathangi dress ina sigi dress se si dress am cute ban si dress se dum imung manung da leibada set pe ani duga sigi dress gi mathakta kai gumba long strap gumba mali targadi mapan thopada dum set pe ani si dress se tardi let's see. So alive. Mathangi dress ina sigi dress ina si furit se aina si color se pambagi lerapane aduga yengbada budi yam kanna phajadabne ba si furit se litla kanda dum haifet yengbadi yai aduga si khudang da smaina design yawe adum yengbada dum yai da lupa yankai pibane habda dum yai. Make it last forever. Stop in time. Yeah, I'm surrendering. Hold tight, chemicals collide. Hold tight. Mathangi dress ina sigi jeans se aina han outfits of the week te set kiba jeans tu ne dum sigi waist aduga length se aingonda pura fit oiba adugi dum leire lupa yankai khatang pibnina dum set pa dum yai set pa nungai dum So alive. aduga khwaidagi last ki dress sigi denim jacket si fi je pai ba thade duna hoje winter loramnina dum si set pa chap charni dum pa yankai khatang je pibus da dum leire